Mirelgi mingsel na mayambui kong nuana taram nuksari. Mayangi mafam da pudol tamzena bagi da ngasi. Yai tambagi. Sama go humdrama pol subu saru ado pudu na laksari. Haugsik mayam pun na amuk tamin rasi. Paiti amadi sothi ado. Sak ado hauna sara matu. Ngay haki matung ado magloy sili. Makoy ni hek sak tukwaga. Mahaki mataw among amadi larang amado. Makoy ani na layri batu gimanakta. Sang ami. Among na. Itaw ni. Nakoy din nabu kaya ada padriban. Ay koy na nga saydi na koy bu koy ti tiragalay. Nakoy na sama tum asaw sa wahap laga mafumasida. Ngay na sari ba nini ko. Paiti na. Itaw. Nang sawya de. Itaw so tesi. Ay kau bu sa lugan. Mahak ay na kau bu tigilak liban. Natrabadi bo. Mahak sila ka tapang miganati. Larngam na. Woy pare pare. Ay koy wa kanaga tapang malay ko. Sak sabaduloy rabadi. Asom da magtalaw. Miyam budi tili mafumasida. Wa kana funga amata kanglaro. Larngam mamadi. Among ado. Nakala marom da setri. Kungala som da tokri. Paiti na. Itaw. Nang loy tribro. Lao. Makoy na hayri ba sikari no hayri do mamuseng na muda tanuro sila. So tiena. Ay di taliko. Noy gitok takto. Ay di pam diba. Ay yung da sumak sa sakragi. Ay gipaga da ba lirik makayam na lay. Nang simako. Paiti na. O yari mo. Nang lirik yam na pawas sarak lagad. Kari sukana da ba da warim taurim paraga ng kari kana doy. Lao. Sa sila. Natuti ba kang dapat tarin niyan mo. Napuchi supado suk sarak layban yaktro. Asyong na paiti na. So tiya dupo. Kudang pairga singyo na tonggal sumda tokri. Masay ahan ba ukibadagi. So tiya sibo pamsaba. Nupiya maghakti ngasi tileriba lay samaya madugi marakta. Yawragi. Nipiya do atay kananati. Mazaru ga yamna lunati nabi. Toy na dipundabi. Taroy ni. Taroy do isam samzabi nupiya maghakni. Matam kuirabasi. Kulla si dileriba ni panahakaya sibo mahangang ubada. Tamoy na koyda zabab amatadi yawkidi. Adubu ihan han bada. Ngasay sak yan bagi pareng saneleblak bada. So tiya sibo uro bada. Mahagi wakal la sibo. Karigo mamahok santa bay tilamdi. Paurami. Taru yado. So tiya paiti na sing na puki bado. Siyap taraga. Giyang lagalayaw. Sak yaliba marak adu da famdaga. Mazaru na. Ita. Kanano nang niyang libado. Mazaru su. Paiti na toki bado. Mamit kup na niyang zaragalayni. Mahang na ubani. Taruy ni yang lambado da. Ita, nang buta bro. Kanano nang niyang libado. Mamang tangi ba ni pasira? Natraga na. Maning tangi ba ni padro? Nang niyang libasi. Wangang bada dong ngang mi mazaru ikay kang gabisin na hayrak labada. Kufet ka fel, yam na lot ni yang zira mataru yado. Ikay ba na mamaya do. Luk taraga laikri. Sak ye libado. Madu na mahaksu mazaru na haybado ta sinada na tamang yauk silagalay. Mazaru na. Masino pisi yung ko. Kang ni ba? Ay ginupasi taga mahang niyang lambata harabadi. Ay limangli. Masak naga maro lama pazabani. Ay ginupasi taga oram labadi. Choy batari haibani. Masyol da matanda sonjay. Amarom dana. Paiti amadi sothi makoy aniya dusu thorakli. Larngam among ba. Makoy dusu thongala da. Ngay ragalayami. Makoy pulap ado puli. Larngam na. Ita. Ay na hagada bawasi. Lao. Ay koy kulgi lampak am layribasi. Masideng pamlaga wari sarusi. Aswa sida sara bari marang. Men man amata tanar. Lao ni daw. Makoy mariyado. Makoy gi kulasigi. Lampak am layriba. Mamangi matamda. Laynung kasyum sang sana paiti masamang kuparaga tamgiba. Mafumadudan lak libasi. Makoy lampak adu da famaga. Wari watay daw wakore I. Paiti na. Kari wari no itaw. Nang nalayri hayribasi ba. Hayrosi. Itaw so tisu mayum na lirik pagada ba mayam lay hayro na ingon nga saydi gitak paduloy. Sasat hayro. Larngam na. Itaw. Ay na haygada ba wasi. Na koy tazida ba sutaw. Ay koy gitamya tel kulla sigida magta. Na hay koy na baykat bayaba. Taurang kara masuk baykat pa matawtay. So taro roba kulla sigi. Sokwa taurang kara do goyrabsu. Ay koy na sin mahayabisi masana tawari. Nakoy tabag lehaway ka lehaw di ka kaibito tawrak lang. Matanga sila di maduyar. Paiti na. Ano mo kanino? Nahang na pa madu hekta makayro. Nakoy naragano makayro ka layin itaw. Larngam na. Atay ka rin natin na itaw.
ꯑꯩꯈꯣꯏꯅ ꯈꯟꯅꯒꯗꯕ ꯋꯥ ꯑꯁꯤ ꯈꯨꯜꯂꯥꯛꯄ ꯀꯥꯔꯣꯡꯗ ꯑꯃꯗꯤ ꯃꯈꯣꯏ ꯀꯅꯥꯗꯁꯨ ꯑꯃꯠꯇ ꯍꯥꯏꯈꯤꯕ ꯂꯩꯇ꯭ꯔꯤ ꯑꯩꯈꯣꯏꯅ ꯐꯒꯅꯤ ꯍꯥꯏꯕꯗꯨ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏꯗ ꯍꯥꯏꯔꯕꯁꯨ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯤꯐꯠꯇ ꯂꯥꯟꯃꯩꯅ ꯂꯩꯔꯝꯕ ꯎꯃꯪ ꯑꯗꯨ ꯎꯃꯪ ꯑꯗꯨꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯃꯌꯥꯝ ꯑꯗꯨ ꯃꯗꯨ ꯑꯩꯈꯣꯏ ꯅꯍꯥꯛ ꯈꯔ ꯑꯃꯅ ꯀꯛꯂꯒ ꯈꯨꯜ ꯑꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯌꯨꯝꯒꯤ ꯁꯤꯖꯤꯟꯅꯅꯕ ꯁꯤꯡꯖꯥꯗ ꯑꯣꯏꯔꯕꯁꯨ ꯀꯥꯟꯅꯒꯅꯤ ꯎꯃꯪ ꯑꯗꯨꯗ ꯎꯄꯥꯜ ꯀꯌꯥꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯏ ꯏꯇꯥꯎ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯕꯗ ꯍꯦꯛ ꯈꯧꯒꯥꯡ ꯅꯥꯏꯒꯗꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯅ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯒꯗꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤ ꯁꯤꯡ ꯈꯥꯛꯇꯒꯤꯗꯃꯛꯇ ꯑꯋꯥꯕ ꯑꯃꯗꯤ ꯃꯥꯌꯣꯛꯅꯔꯤ ꯃꯌꯨꯝ ꯃꯌꯨꯝ ꯃꯁꯥꯒꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯀꯌꯥꯁꯨ ꯌꯥꯟꯊꯠꯂꯒ ꯁꯤꯡ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯎꯔꯤ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯏꯇꯥꯎ ꯎꯃꯪ ꯑꯗꯨꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯀꯌꯥ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯥꯜꯂꯕ ꯃꯇꯨꯡ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯔꯨꯛ ꯇꯝꯂꯁꯤ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯁꯣꯏꯗꯅ ꯀꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯗꯨ ꯁꯣꯊꯤ ꯑꯗꯨꯗꯤ ꯂꯥꯡꯉꯝꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯀꯌꯥ ꯌꯥꯅꯤꯡꯂꯝꯗꯦ ꯄꯥꯏꯊꯦꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯑꯃꯣꯡꯅ ꯏꯇꯥꯎ ꯂꯥꯡꯉꯝꯅ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃꯈꯛꯇꯤ ꯂꯩ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩꯁꯤꯗ ꯍꯥꯏꯍꯧꯔꯒꯤ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯇꯥꯗ ꯀꯥꯔꯣꯡ ꯑꯃꯗꯤ ꯇꯥꯗ ꯄꯧꯊꯥꯃꯩ ꯃꯈꯣꯏ ꯑꯅꯤ ꯆꯠꯇꯅ ꯎꯃꯪꯗꯨꯗꯒꯤ ꯁꯤꯡ ꯆꯠꯂꯨꯕ ꯃꯥꯜꯂꯤ ꯑꯗꯨꯗ ꯇꯥꯗ ꯀꯥꯔꯣꯡꯅ ꯍꯥꯏꯕꯗ ꯎꯃꯪ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯣꯌꯨꯝꯂꯥꯏ ꯐꯠꯇꯕ ꯀꯌꯥꯁꯨ ꯂꯩꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯇꯝꯃꯛꯈꯤꯕ ꯑꯃꯗꯤ ꯂꯩ ꯑꯗꯨꯅ ꯏꯇꯥꯎ ꯎꯃꯪ ꯑꯗꯨꯗ ꯍꯦꯛ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯎ ꯌꯥꯟꯕ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯃꯗꯤ ꯃꯥꯌꯣꯛꯅꯒꯗꯕ ꯃꯥꯜꯂꯤ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯑꯣꯏꯅ ꯌꯦꯡꯕꯅ ꯐꯔꯣꯏꯗ꯭ꯔꯅꯤ ꯂꯥꯡꯉꯝꯅ ꯏꯇꯥꯎ ꯀꯔꯤꯒꯤ ꯂꯥꯏꯅꯣꯗ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯆꯠꯂꯕꯗꯤ ꯂꯥꯏꯒ ꯀꯣꯏꯆꯦꯟ ꯆꯦꯟꯒꯗꯕꯅꯤ ꯑꯗꯨꯒꯤ ꯋꯥꯗꯤ ꯀꯔꯤꯃꯇ ꯈꯟꯒꯅꯨ ꯇꯥꯗ ꯀꯔꯣꯡꯁꯤ ꯌꯥꯎꯔꯒꯅꯤ ꯑꯗꯨꯒ ꯇꯥꯗ ꯄꯧꯊꯥꯃꯩ ꯍꯣꯏꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯂꯒ ꯌꯥꯜꯂꯨꯒꯗꯕꯅꯤ ꯀꯩꯅꯣ ꯎꯃꯪ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯎꯃꯪ ꯑꯃꯗꯤ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯇꯧꯔꯁꯤ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯍꯥꯏꯔꯛꯎ ꯑꯩꯒꯤꯗꯤ ꯃꯁꯤꯅ ꯐꯒꯅꯤ ꯍꯥꯏꯕꯗꯨ ꯈꯜꯂꯤꯗꯣ ꯁꯣꯊꯤ ꯑꯗꯣ ꯋꯥ ꯉꯥꯡꯅꯤꯡꯕꯣꯏ ꯉꯥꯡꯅꯤꯡꯗꯕꯣꯏ ꯏꯇꯥꯎ ꯎꯃꯪ ꯑꯗꯨꯗꯗꯤ ꯇꯁꯦꯡꯅ ꯑꯩ ꯎ ꯌꯥꯟꯕꯗꯨꯃꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯅꯤꯡꯗꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯪꯖꯕ ꯈꯔꯗꯤ ꯂꯩ ꯅꯈꯣꯏꯅ ꯈꯪꯕ ꯉꯝꯂꯣꯏꯗꯕ ꯈꯨꯜ ꯑꯁꯤꯒꯤ ꯑꯃꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯇꯥꯗ ꯀꯥꯔꯣꯡ ꯃꯁꯥꯃꯛꯅꯁꯨ ꯈꯪꯕ ꯉꯝꯂꯣꯏꯗꯕ ꯈꯔ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯏꯇꯥꯎ ꯎꯃꯪ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯪꯂꯒ ꯎꯄꯥꯜ ꯋꯥꯄꯥꯜ ꯀꯌꯥ ꯌꯥꯜꯂꯨꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯂꯪꯖꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤꯗꯣ ꯃꯈꯣꯏ ꯃꯤꯌꯥꯝꯗꯣ ꯑꯃꯠꯇ ꯑꯣꯏꯅ ꯁꯣꯊꯦꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅꯤ ꯃꯄꯥꯜ ꯏꯄꯥꯜ ꯁꯨꯡꯇꯣꯛ ꯊꯣꯛꯇꯕ ꯂꯥꯏꯔꯤꯛꯇ ꯄꯥꯔꯒ ꯂꯩꯔꯤꯕ ꯁꯣꯊꯦꯅ ꯈꯪꯂꯦ ꯍꯥꯏꯔꯛꯄꯁꯤꯗ ꯊꯥꯖꯁꯤ ꯀꯗꯥꯏ ꯊꯥꯖꯔꯣꯏꯁꯤ ꯀꯗꯥꯏ ꯄꯥꯏꯇꯦꯅ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯍꯤꯔꯣ ꯏꯇꯥꯎ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯅꯪꯒꯤ ꯁꯣꯅꯣ ꯁꯨꯕꯗꯣ ꯇꯧꯔꯛꯀꯅꯨꯗ ꯃꯄꯥꯜ ꯁꯨꯡꯊꯣꯛ ꯍꯦꯛ ꯊꯣꯛꯇꯕ ꯅꯪꯅ ꯀꯔꯝꯅ ꯈꯪꯒꯗꯕꯅꯣ ꯏꯇꯥꯎ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ ꯏꯇꯥꯎ ꯂꯥꯡꯉꯝꯅ ꯍꯥꯏꯔꯤꯕꯁꯤ ꯃꯨꯟꯅ ꯈꯟꯖꯤꯜꯂꯕꯗꯤ ꯃꯁꯤꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯅꯈꯣꯏ ꯈꯛꯇꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯁꯨ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯁꯪꯕꯟꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯀꯌꯥꯗꯨ ꯌꯥꯟꯊꯠꯂꯒ ꯁꯤꯡ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯏꯇꯥꯎ ꯑꯗꯨꯅ ꯇꯧꯔꯁꯤ ꯃꯈꯣꯏ ꯃꯔꯨꯞ ꯃꯔꯤꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯔꯕ ꯃꯇꯨꯡ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯆꯪꯅꯈ꯭ꯔꯦ ꯁꯣꯊꯤ ꯑꯗꯨꯗꯤ ꯋꯥꯈꯜꯅ ꯃꯪꯗꯨꯅ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯂꯤ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯐꯃꯥꯡ ꯑꯗꯨꯗ ꯐꯛꯁꯥꯡ ꯑꯃ ꯊꯥꯔꯒ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯂꯩꯔꯤꯕꯗꯨꯗ ꯃꯍꯥꯛ ꯑꯗꯣ ꯐꯝꯊꯔꯒ ꯐꯃꯨꯡ ꯑꯗꯨꯗ ꯉꯥꯔꯒ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯜꯂꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯗꯤ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯀꯔꯤꯒꯨꯝꯕ ꯎꯃꯪ ꯑꯗꯨꯕꯨ ꯀꯣꯛꯊꯣꯛꯂꯨꯔꯕꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯥꯏꯕ ꯇꯣꯂꯦꯅ ꯍꯥꯏꯔꯝꯕ ꯌꯥꯏꯇꯝ ꯃꯍꯥꯛꯄꯨ ꯃꯪꯍꯟꯕꯁꯨ ꯉꯝꯕ ꯁꯥꯐꯣꯡꯍꯟꯕꯁꯨ ꯉꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯣꯠꯁꯛ ꯀꯌꯥ ꯂꯩ ꯍꯥꯏꯕꯗꯣ ꯃꯗꯨꯁꯨ ꯃꯔꯨ ꯄꯨꯡꯅ ꯃꯥꯡꯍꯟꯈꯤꯕ ꯇꯥꯕꯅꯤ ꯑꯩ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯣꯏꯗ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯤꯡꯖꯔꯛꯄ ꯈꯣꯡꯆꯠ ꯑꯗꯣ ꯄꯟꯊꯕ ꯇꯧꯗ ꯃꯈꯣꯏ ꯀꯅꯥꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯏꯊꯟꯅꯇ ꯆꯠꯀꯅꯤ ꯑꯁꯨꯝꯅ ꯁꯣꯊꯤ ꯑꯗꯣ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯨꯡꯖꯥꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯋꯥꯔꯤ ꯀꯌꯥ ꯄꯥꯈꯤꯕꯗꯣ ꯃꯗꯨꯗꯤ ꯌꯥꯎꯈꯤꯕ ꯃꯐꯝ ꯑꯃꯈꯛ ꯃꯍꯥꯛꯅ ꯈꯣꯡꯆꯠ ꯑꯣꯏꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯛ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯤ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯤ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯅꯤ ꯇꯣꯂꯦꯟꯒꯤ ꯃꯌꯨꯝꯗꯅꯤ ꯇꯣꯂꯦꯟ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯅꯦꯅꯥ ꯇꯥꯅ ꯂꯩꯖꯕ ꯉꯝꯗ꯭ꯔꯤ ꯑꯃꯥꯏꯕ ꯁꯅꯥ ꯌꯥꯎꯕꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯨꯅ ꯂꯩꯈꯤꯗꯕꯗ ꯃꯍꯥꯛ ꯑꯗꯣ ꯋꯥꯈꯜꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯪꯒꯣꯜꯒꯤ ꯎꯀꯣꯛꯇꯦꯜ ꯑꯗꯨꯗ ꯉꯥꯔꯒ ꯀꯞꯆꯔꯒ ꯂꯩ ꯑꯣꯖꯥ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗꯀꯣ
ꯑꯩ ꯅꯍꯥꯟ ꯃꯈꯩ ꯈꯪꯕꯨ ꯈꯪꯂꯨꯗꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯅꯥꯖꯥꯎꯁꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯤꯕ ꯆꯩꯁꯨ ꯑꯗꯨꯗ ꯌꯥꯎꯕ ꯁꯥꯅꯤꯗꯅ ꯑꯩꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯆꯩꯁꯨ ꯑꯗꯨ ꯃꯁꯥꯗꯒꯤ ꯊꯥꯔꯒ ꯂꯪꯉꯛꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯁꯨ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯑꯣꯏꯔꯤꯀꯣ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯣꯖꯥ ꯑꯩꯗꯤ ꯈꯜꯂꯨꯔꯒ ꯅꯤꯡꯉꯝꯗꯕꯅ ꯏꯁꯥꯁꯤ ꯄꯨ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯣꯜꯂꯤ ꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯝꯕꯗꯒꯤ ꯃꯄꯤ ꯆꯗꯨꯝ ꯇꯥꯅ ꯑꯣ ꯈꯣꯡꯉꯩ ꯀꯞꯆꯔꯤ ꯃꯈꯣꯏꯒꯤ ꯁꯅꯥ ꯈꯨꯜ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯂꯥꯏ ꯐꯠꯇꯕ ꯃꯊꯤ ꯐꯣꯡꯉꯤ ꯍꯥꯏꯗꯨꯅ ꯁꯦꯟꯅꯈꯤꯕ ꯈꯨꯜ ꯊꯥꯗꯣꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯇꯣꯂꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜ ꯍꯦꯛ ꯇꯥꯕꯒ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯒꯤ ꯂꯣꯏꯅꯃꯛ ꯃꯍꯟꯐꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥꯅ ꯋꯥꯏ ꯆꯥꯏꯔꯒ ꯇꯥꯔꯒ ꯂꯩꯔꯝꯕꯗꯣ ꯃꯁꯥ ꯃꯁꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯅ ꯑꯌꯥꯝꯕ ꯑꯣꯏꯅꯕꯅꯤ나 ꯃꯈꯣꯏ ꯊꯣꯛꯄ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯑꯗꯣ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯉꯁꯤꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯇꯣꯂꯦꯟꯒꯤ ꯃꯈꯨꯜ ꯁꯅꯥ ꯈꯨꯜ ꯑꯁꯤ ꯃꯃꯥꯡꯒꯤ ꯃꯇꯧꯒꯨꯝꯅ ꯏꯪꯅ ꯆꯤꯡꯅ ꯄꯥꯟꯅꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯩ ꯑꯗꯣ ꯍꯔꯥꯎꯖꯕ ꯄꯣꯛꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯂꯥꯏꯖ ꯑꯃꯗꯤ ꯃꯆꯥ ꯑꯍꯨꯝ ꯑꯗꯣ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯕ ꯇꯜꯂꯤ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯨꯔꯦꯡꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯈꯨꯟꯖꯥ ꯃꯈꯣꯏ ꯀꯌꯥ ꯂꯥꯛꯇꯨꯅ ꯇꯣꯂꯦꯟꯅꯁꯨ ꯋꯥꯀꯠꯂꯝꯃꯤ ꯈꯨꯜ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯏ ꯐꯠꯇꯕ ꯃꯊꯤ ꯐꯣꯡꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯍꯟꯕꯤꯔꯒꯅꯨ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯇꯣꯂꯦꯟꯗ ꯅꯣꯂꯨꯛꯄ ꯋꯥꯍꯩꯒ ꯂꯣꯏꯅꯅ ꯀꯞ ꯂꯥꯎꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯇꯣꯂꯦꯟꯁꯨ ꯎꯄꯥꯏ ꯂꯩꯖꯕ ꯅꯠꯇꯦ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯊꯜꯂꯕ ꯈꯨꯜ ꯍꯥꯏꯕꯗꯨ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯑꯣꯏꯔꯤ ꯊꯪꯅꯕ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥꯕ ꯇꯥꯔꯒ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠ ꯅꯣꯛꯅꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯁꯤꯟꯕꯒꯤ ꯃꯑꯣꯡ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯝꯃꯤ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯈꯨꯜ ꯊꯪꯅꯕꯗꯅꯤ ꯊꯥꯔꯤꯛ ꯊꯥꯒꯤ ꯃꯄꯥꯝꯗꯅꯤ ꯃꯅꯥꯎ ꯅꯤꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯁꯤꯒꯤ ꯃꯈꯣꯜꯗ ꯆꯪꯕ ꯌꯥꯔꯤ ꯍꯦꯛ ꯇꯥꯕꯒ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯁꯤꯗ ꯊꯥꯔꯤꯛ ꯊꯥꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ ꯃꯊꯪ ꯂꯥꯛꯑꯝꯃꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯕ ꯃꯇꯨꯡ ꯊꯥꯔꯤꯛ ꯊꯥꯅꯁꯨ ꯃꯄꯥꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯋꯥꯔꯧꯅ ꯋꯥꯍꯩ ꯀꯌꯥꯁꯨ ꯍꯥꯏꯖꯔꯝꯃꯤ ꯉꯁꯤ ꯑꯩꯅ ꯁꯤꯒꯗꯕꯒꯤ ꯈꯨꯜ ꯑꯁꯤꯗ ꯎꯄꯥꯏ ꯂꯩꯇꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯈꯖꯤꯛꯇ ꯐꯥꯎꯕ ꯃꯇꯦꯡ ꯇꯧꯈꯤꯗꯦꯀꯣ ꯏꯕꯨꯡꯉꯣ ꯅꯈꯣꯏꯁꯤ ꯉꯝꯗꯤ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦ ꯐꯔꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯄꯣꯛꯄ ꯏꯄ꯭ꯋꯥ ꯂꯩ ꯍꯥꯏꯗꯅ ꯑꯩ ꯆꯥꯎꯊꯣꯛꯆꯔꯝꯕꯗꯣ ꯑꯩ ꯅꯈꯣꯏꯒꯤ ꯅꯒꯨꯟ ꯈꯪꯂꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯆꯦꯛꯁꯤꯜꯂꯛꯂꯕꯗꯤ ꯑꯩ ꯅꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯂꯛꯂꯔꯣꯏ ꯑꯁꯨꯝꯅ ꯊꯥꯔꯤꯛ ꯊꯥꯗꯁꯨ ꯄꯦꯟꯗꯕ ꯋꯥꯍꯩ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯧꯄ꯭ꯋꯥ ꯅꯤꯄꯥꯁꯤꯡꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯆꯔꯝꯃꯤ ꯉꯁꯤꯗꯤ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯃꯈꯨꯜ ꯑꯁꯤ ꯑꯋꯥꯕ ꯀꯣꯡꯒꯥꯏ ꯀꯣꯛꯂꯕꯁꯨ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯦꯟꯊꯗꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯣ ꯈꯣꯡꯗꯅ ꯀꯞꯄꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯊꯟꯈ꯭ꯔꯤ ꯇꯣꯂꯦꯟ ꯑꯗꯣ ꯃꯍꯥꯛꯀꯤ ꯀꯣꯛꯊꯛꯇ ꯅꯜꯂꯤꯕ ꯑꯋꯥ ꯄꯣꯠꯂꯨꯝ ꯀꯌꯥ ꯑꯁꯤ ꯈꯜꯂꯨꯔꯒ ꯃꯍꯥꯛ ꯑꯗꯣ ꯋꯥꯈꯜꯅ ꯆꯌꯣꯝꯁꯥ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯃꯃꯥꯏ ꯑꯗꯨ ꯊꯝꯐꯝ ꯈꯪꯗ ꯍꯨꯠ ꯂꯩꯗꯨꯅ ꯌꯦꯡꯉꯛꯏ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯇꯅꯅ ꯉꯥꯡꯕꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕꯁꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯇꯣꯂꯦꯟꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯇꯣꯂꯦꯟ ꯉꯥꯏꯍꯥꯛꯇꯤ ꯇꯔꯪ ꯆꯠꯂꯤ ꯃꯤꯌꯥꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯊꯣꯛꯂꯤꯕ ꯄꯨꯝꯕꯁꯤ ꯃꯉꯣꯟꯗ ꯃꯔꯥꯟ ꯄꯤꯁꯟꯕꯒꯤ ꯃꯑꯣꯡꯗ ꯈꯟꯈ꯭ꯔꯤ ꯇꯁꯦꯡꯅꯃꯛ ꯇꯣꯂꯦꯟ ꯑꯁꯤ ꯇꯔꯪ ꯆꯠꯂꯕꯅꯤ ꯃꯃꯥꯏ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯉꯛꯏ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯆꯨꯝꯃꯤ ꯑꯩꯅ ꯅꯍꯥꯟ ꯄꯨꯔꯛꯈꯤꯕ ꯁꯦꯟꯖꯤꯡꯒꯤ ꯀꯣꯟꯌꯥꯏꯗꯣ ꯃꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯂꯥꯏ ꯇꯔꯦꯠꯀꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯁꯦꯟꯖꯤꯡꯒꯤ ꯀꯣꯟꯌꯥꯏ ꯃꯇꯤꯛ ꯃꯌꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯀꯜꯂꯕ ꯑꯩꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯒꯤ ꯁꯥꯔꯤ ꯋꯥꯁꯛꯂꯤꯕꯅꯤ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯁꯅꯨ ꯑꯃꯗꯤ ꯑꯋꯥꯕꯒꯤ ꯃꯇꯣꯟꯂꯣꯝꯅ ꯍꯤꯡꯁꯅꯨ ꯍꯥꯏꯗꯨꯅ ꯁꯦꯝꯕꯤꯈꯤꯕ ꯌꯥꯏ ꯇꯔꯦꯠ ꯑꯁꯤ ꯑꯩꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯑꯩꯒꯤ ꯏꯈꯨꯠꯃꯛꯁꯤꯅ ꯎꯠꯀꯨꯝꯅ ꯇꯨꯝꯅ ꯃꯥꯡꯍꯟꯒꯅꯤ ꯑꯩꯅ ꯁꯥꯔꯤ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯇꯣꯂꯦꯟ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕ ꯉꯝꯗꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯋꯥꯈꯜ ꯇꯔꯪ ꯆꯠꯂꯤꯉꯩꯗ ꯌꯥꯝꯅ ꯀꯜꯂꯕ ꯁꯥꯔꯤ ꯋꯥꯁꯛ ꯑꯁꯤ ꯃꯍꯥꯛꯅ ꯋꯥꯁꯛꯈ꯭ꯔꯤ ꯃꯥꯂꯦꯝ ꯂꯩꯃ ꯏꯃꯥ ꯑꯁꯤꯕꯨ ꯃꯈꯨꯠ ꯑꯗꯨꯅ ꯁꯥꯔꯤ ꯋꯥꯁꯛꯂꯝꯃꯤ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯨꯁꯨ ꯇꯣꯂꯦꯟꯅ ꯃꯁꯤꯜꯗ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯑꯈꯪꯕ ꯈꯔ ꯑꯃꯗꯤ ꯃꯁꯥꯗꯨ ꯇꯨꯁꯨꯡꯏ ꯈꯪꯗꯕ ꯈꯔꯅꯗꯤ ꯃꯃꯤꯠ ꯃꯅꯥ ꯑꯗꯨ ꯁꯛꯂꯤꯕ ꯇꯣꯂꯦꯟꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩꯖꯔꯤ ꯇꯣꯂꯦꯟꯁꯨ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯃꯥꯏꯕ ꯁꯅꯥꯖꯥꯎ ꯑꯁꯤꯅ ꯌꯥꯏ ꯇꯔꯦꯠꯀꯤ ꯃꯔꯝꯗ ꯍꯥꯏꯈꯤꯕ ꯂꯩꯔꯤ ꯌꯥꯝꯅ ꯃꯨꯟꯅ ꯍꯥꯏꯔꯨꯗ꯭ꯔꯒꯁꯨ ꯃꯃꯤꯡ ꯃꯊꯥ ꯑꯃꯗꯤ ꯂꯩꯐꯝꯅ ꯆꯤꯡꯕꯗꯣ ꯇꯣꯂꯦꯟꯒꯤ ꯃꯐꯝꯗ ꯀꯕꯛ ꯁꯕꯛꯇꯤ
ꯑꯃꯥꯏꯕ ꯁꯅꯥꯖꯥꯎꯕꯅ ꯍꯥꯏꯔꯝꯂꯤꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯈꯣꯏ ꯑꯅꯤ ꯐꯨꯡꯒꯥ ꯅꯥꯛꯇ ꯃꯩ ꯌꯥꯏꯔꯒ ꯂꯩꯅꯤ ꯌꯥꯝꯅ ꯂꯣꯠꯅ ꯑꯃꯥꯏꯕ ꯁꯅꯥꯖꯥꯎꯕꯅ ꯀꯅꯥ ꯇꯥꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯣꯂꯦꯟꯗ ꯁꯤꯟꯅꯔꯝꯕꯅꯤ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟ ꯅꯍꯥꯛꯀꯤ ꯃꯐꯝꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯁꯤꯟꯅꯒꯗꯕ ꯂꯩ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯑꯃꯥꯏꯕꯤ ꯁꯨꯟꯗꯔꯤꯅ ꯁꯤꯟꯅꯔꯝꯕ ꯅꯨꯡꯌꯥꯏ ꯍꯥꯏꯗꯅ ꯑꯃ ꯂꯨꯈ꯭ꯔꯥꯕꯤ ꯂꯥꯏꯁꯤꯅ ꯄꯥꯏꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯔꯤꯕꯁꯤ ꯃꯈꯣꯏ ꯑꯁꯤ ꯌꯥꯏ ꯇꯔꯦꯠꯀꯤ ꯃꯅꯨꯡ ꯆꯜꯂꯤ ꯌꯥꯏ ꯇꯔꯦꯠ ꯍꯥꯏꯕꯗꯤ ꯅꯨꯡꯌꯥꯏ ꯑꯅꯤ ꯁꯨꯕꯗꯅ ꯌꯥꯏ ꯈꯣꯔꯦꯝꯕ ꯅꯠꯇ꯭ꯔꯒꯅ ꯌꯥꯏ ꯁꯥ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯗꯅ ꯌꯥꯏ ꯇꯝꯕ ꯃꯔꯤ ꯁꯨꯕꯗꯅ ꯁꯦꯟꯖꯤꯡꯒꯤ ꯀꯣꯟꯌꯥꯏ ꯃꯉꯥ ꯁꯨꯕꯗꯅ ꯅꯈꯣꯏꯒꯤ ꯈꯨꯜ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯌꯥꯏꯈꯨ ꯇꯔꯨꯛ ꯁꯨꯕꯗꯅ ꯌꯥꯏ ꯊꯧꯄꯥꯠ ꯇꯔꯦꯠ ꯁꯨꯕꯗꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯅꯈꯨꯠꯃꯛꯅ ꯄꯥꯏꯔꯒ ꯌꯥꯏ ꯇꯝꯕꯗꯨꯕꯨ ꯃꯥꯡ ꯇꯥꯛꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯝꯕ ꯊꯥꯡꯌꯥꯏ ꯑꯗꯨꯅꯤ ꯌꯥꯏ ꯇꯔꯦꯠ ꯑꯁꯤꯅ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯂꯩꯔꯩꯕꯥꯛꯀꯨꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯍꯟꯕꯁꯨ ꯉꯝꯃꯤ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯍꯟꯕꯁꯨ ꯉꯝꯃꯤ ꯆꯦꯡꯗ ꯆꯥꯛꯇ ꯂꯟꯗ ꯊꯨꯝꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯤꯡꯍꯟꯕꯁꯨ ꯉꯝꯃꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯌꯥꯏ ꯇꯔꯦꯠ ꯑꯁꯤꯒꯤ ꯃꯈꯥ ꯄꯣꯟꯅ ꯃꯤꯑꯣꯏꯕ ꯑꯗꯣ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯋꯥꯕꯅ ꯃꯁꯔꯨꯛ ꯑꯣꯏꯗꯨꯅ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯑꯋꯥꯕ ꯀꯣꯛꯊꯣꯡꯅꯔꯒ ꯄꯨꯟꯁꯤ ꯂꯣꯃꯨ ꯍꯥꯏꯗꯨꯅꯁꯨ ꯂꯩꯗꯣ ꯃꯁꯤ ꯃꯤꯑꯣꯏ ꯑꯃꯈꯛꯇꯒꯤ ꯑꯇꯇꯥꯏ ꯅꯠꯇꯦ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕꯗꯁꯨ ꯑꯣꯏꯊꯣꯛꯄ ꯌꯥꯏꯗꯣ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯇꯣꯂꯦꯟ ꯌꯥꯏ ꯇꯔꯦꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯊꯣꯏꯅ ꯍꯥꯏꯔꯨꯗ꯭ꯔꯒꯁꯨ ꯅꯍꯥꯛꯅ ꯈꯪꯒꯗꯕ ꯑꯃꯗꯤ ꯌꯥꯏ ꯇꯔꯦꯠ ꯑꯁꯤꯗꯒꯤ ꯅꯍꯥꯛ ꯆꯦꯛꯁꯤꯟꯒꯗꯕꯅꯤꯀꯣ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯒꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯁꯅꯥꯖꯥꯎꯕꯅ ꯍꯤꯡꯂꯤꯉꯩ ꯇꯣꯂꯦꯟꯒꯤ ꯃꯐꯝꯗ ꯀꯨꯞꯊꯅ ꯁꯦꯟꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯇꯣꯂꯦꯟ ꯉꯁꯤꯗꯤ ꯑꯃꯥꯏꯕ ꯁꯅꯥꯖꯥꯎꯕ ꯂꯩꯈꯤꯗꯕꯒꯤ ꯑꯃꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯈꯤꯕꯒꯤ ꯑꯋꯥ ꯀꯣꯛꯊꯣꯡꯅꯔꯒ ꯃꯍꯥꯛ ꯑꯗꯣ ꯃꯊꯥ ꯁꯥꯕꯅ ꯋꯥꯈꯜ ꯇꯥꯔꯪ ꯆꯠꯂꯤꯉꯩ ꯌꯥꯏ ꯇꯔꯦꯠ ꯑꯁꯤꯕꯨ ꯎꯠꯀꯨꯝꯅ ꯇꯨꯝꯅ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯁꯥꯔꯤ ꯋꯥꯁꯛꯈ꯭ꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯁꯥꯅ ꯇꯧꯖꯈ꯭ꯔꯤꯕꯗꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕꯗꯨꯕꯨ ꯑꯩꯗꯤ ꯃꯥꯡꯂꯤꯗꯅ ꯈꯣꯌꯨꯝ ꯂꯥꯏ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯤꯌꯥꯏꯒ ꯆꯞ ꯃꯥꯟꯅꯅ ꯆꯦꯜꯂꯕ ꯌꯥꯏ ꯇꯔꯦꯠ ꯑꯁꯤꯕꯨ ꯑꯩꯒꯤ ꯈꯨꯠꯃꯛꯅ ꯃꯥꯡ ꯇꯥꯛꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯁꯥꯔꯤ ꯋꯥꯁꯛꯈ꯭ꯔꯕꯀꯣ ꯃꯁꯤꯗꯤ ꯀꯔꯝꯅ ꯇꯧꯒꯅꯤ ꯍꯦ ꯃꯥꯂꯦꯝ ꯂꯩꯃ ꯏꯃꯥ ꯅꯍꯥꯛꯄꯨ ꯈꯨꯠꯃꯛꯅ ꯄꯥꯏꯔꯒ ꯑꯩꯅ ꯁꯥꯔꯤ ꯋꯥꯁꯛꯈ꯭ꯔꯤꯕꯗꯣ ꯅꯆꯥꯒꯤ ꯈꯟꯊꯥꯍꯧꯗꯕ ꯋꯥꯈꯜꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯖꯤꯟꯈ꯭ꯔꯤ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ ꯅꯆꯥ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯅꯆꯥꯒꯤ ꯆꯤꯟꯕꯥꯜ ꯊꯣꯡꯅ ꯀꯥꯡꯊꯣꯛꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯍꯟꯖꯤꯜꯍꯟꯕꯤꯌꯨꯗꯣ ꯑꯁꯨꯝꯅ ꯇꯣꯂꯦꯟ ꯑꯗꯣ ꯑꯉꯥꯎꯕ ꯐꯩ ꯑꯃꯒꯨꯝ ꯃꯈꯨꯠ ꯈꯨꯕꯥꯡ ꯆꯪꯖꯧ ꯇꯔꯥ ꯂꯣꯟꯅꯗꯨꯅ ꯑꯣ ꯈꯣꯡꯅ ꯀꯞꯄꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛ ꯑꯗꯣ ꯀꯟ ꯂꯥꯎꯔꯕ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯣꯛ ꯇꯣꯛ ꯍꯥꯏꯗꯨꯅ ꯁꯨꯖꯤꯟꯖꯩ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯑꯋꯥꯕ ꯃꯄꯥꯎ ꯀꯌꯥꯕꯨ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯣ ꯇꯣꯂꯦꯟꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯍꯦꯟꯅ ꯄꯥꯈꯠꯆꯔꯝꯃꯤ ꯇꯣꯂꯦꯟ ꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯕꯨ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯏ ꯁꯣꯟꯅꯩ ꯌꯥꯏ ꯇꯔꯦꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯕ ꯂꯥꯛꯂꯤꯕ ꯑꯍꯜ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯍꯜ ꯏꯑꯣꯏ ꯑꯣꯏꯕ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯑꯗꯨꯃꯛ ꯈꯪꯏ ꯑꯗꯨꯕꯨ ꯆꯤꯟꯕꯥꯜ ꯂꯥꯡꯅ ꯋꯥ ꯉꯥꯡꯖꯕ ꯉꯝꯗꯦ ꯃꯈꯣꯏꯁꯨ ꯌꯥꯏ ꯇꯔꯦꯠꯀꯤ ꯃꯇꯤꯛ ꯃꯌꯥꯏꯗꯣ ꯈꯔ ꯈꯖꯤꯛꯇꯤ ꯈꯪꯕꯅ ꯃꯈꯥ ꯇꯥꯔꯤ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯤ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯍꯟꯈ꯭ꯔꯕꯗ ꯇꯤꯜꯂꯝꯂꯤꯕ ꯈꯨꯟꯖꯥ ꯈꯔ ꯑꯗꯨꯁꯨ ꯃꯊꯪ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯆꯠꯅꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯊꯥꯔꯤꯛ ꯊꯥꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯧꯄꯥ ꯅꯤꯄꯥ ꯏꯇꯣꯟ ꯇꯣꯟꯕ ꯅꯥꯎꯇꯣꯟꯅ ꯏꯆꯦ ꯏꯃꯥ ꯅꯨꯄꯥꯒꯤ ꯃꯇꯧ ꯑꯁꯤ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯅꯅꯥꯎ ꯑꯩꯈꯣꯏꯅ ꯂꯥꯟꯈꯤꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯏꯆꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯗꯣ ꯈꯨꯜ ꯑꯁꯤꯅ ꯑꯗꯨ ꯌꯧꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯕꯗꯨꯗ ꯅꯅꯥꯎꯅꯁꯨ ꯂꯥꯛꯆꯕ ꯉꯝꯈꯤꯗꯕꯅꯤ ꯑꯩꯈꯣꯏꯁꯨ ꯌꯧꯖꯔꯒꯦ ꯑꯗꯨꯒ ꯏꯆꯦ ꯅꯅꯥꯎ ꯑꯩꯈꯣꯏꯕꯨ ꯑꯩꯈꯣꯏ ꯈꯥꯂꯦꯟ ꯈꯇꯥꯗꯅ ꯃꯔꯤ ꯇꯠꯂꯦ ꯍꯥꯏꯅ ꯈꯟꯕꯗꯨꯗꯤ ꯇꯧꯒꯅꯨꯀꯣ ꯏꯆꯦ ꯅꯅꯥꯎꯅ ꯑꯃꯨꯛꯀꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯧꯄꯥꯁꯤꯡ ꯑꯗꯣ ꯊꯪꯅꯕ ꯈꯨꯜ ꯃꯌꯨꯝ ꯃꯇꯣꯝꯗ ꯂꯣꯏꯅꯃꯛ ꯍꯟꯈꯤꯔꯝꯃꯤ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂ ꯐꯥꯎꯕ ꯇꯣꯂꯦꯟ ꯑꯗꯨꯗꯤ ꯆꯥꯛ ꯏꯁꯤꯡ ꯑꯃꯠꯇ ꯆꯥꯗꯈꯩ ꯑꯉꯧꯕ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯂꯒ ꯃꯈꯣꯏꯒꯤ ꯃꯪꯒꯣꯜ ꯎꯈꯣꯛꯇꯤꯟ ꯑꯗꯨꯗ ꯉꯥꯔꯒ ꯍꯤꯛꯅ ꯀꯞꯄꯒ ꯑꯗꯨꯃꯛ ꯂꯩꯖꯔꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯁꯨ ꯏꯄꯣꯝ ꯄꯣꯝꯂꯤ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯃꯍꯥꯛꯅ ꯇꯝꯌꯥꯊꯦꯜ ꯈꯨꯜꯗꯒꯤ ꯍꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯇꯧꯈꯠꯂꯛꯂꯤꯕꯁꯤ ꯂꯨꯁꯤ ꯑꯗꯨꯁꯨ ꯑꯁꯣꯝꯗ ꯃꯆꯥ ꯂꯥꯏꯉꯝ ꯑꯗꯨꯕꯨ ꯁꯦꯟꯅꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯖꯔꯕꯅꯤ ꯑꯇꯩ ꯑꯉꯥꯡꯒ ꯃꯥꯟꯅꯗꯦ
Masanupa laing amasi ngaihakta faw mamagi mathadagi thadokba yari kapkadabagi ningai tawgadabagi ningai yamna thangba angang ama oirami adubu nakal amaromdana kamdori tamyathel kholdani nungthelgi matamo silaklabada paiti adu sothigi mayum tamna laami sothi adu mahau sagumadumak ngasisu lairik paduna rem paiti na khudang lu pai mapalangda singthorak lami ita nang ay sumang ikarak lakadabani ko ngasay ayuk sak na nasaraga lakadabatu suyaday ima na taba ingkang kara taumina kisi haidina pazilaga tamdana nang na lakpara sulakti ay sungarang pasena di haikibani lao mazaru ki mayum da hogsing maksataba yadabani iwaro ramlagani haibani ngasi nongni suri lakani hairega ina suksesatrimasi nang ngasi amuk laklaroi haibagi yaroi ko sothiyadu ta singnamak mazaru ki mayum da sanglingdrabani dong anganbi mi ikai ni ikai ru khangdabi nupi edugi manakta sangbadu ta singna mahakti akiba amadum phukli itaw ai madugi nupi edugi mayumdaga sangbaga ngamaroi natuni haidani bungo kharawaru masilni na saroi ga sakmanai mini ikai gani ikai ru sauni su khangne dong pungang na ngai haibani hayengwai adunu pido nangnaga lawrabani nakhoi yumda ai sunglak la oiko paiti edu khupak pu phorga no i nang boi khoi gi yumda kayarak lak lagini wai khoi gi thongal bu ningsing libro sahi kyam kuire nang lai khoi gi yumda lak thibasi hantak ai khoi na loina rakli basi ai na lak laga haubada da loina riba natro yare khangi bungo nang na lak he lak loira ngasi de sataba sungya yaru salasila o paiti na sothi gi khudang do pai thongal tamna singkhri masani gi matawadu da songnu amadi songpa do phak nu ogal hawi mama tawul si yengoni nasanu pa sothi asi angang masa pitru ga sakmane haibni masibu pakhang sarini hai thajaba ngamlibra haibni sahidi hauzi kunthra ga lansilam lagani aidi buko masina bukarama matamda mauga pusilaktena ai khoyu maugi thawgal khaidubu phanglap higadrani matai manau aniyadusu noktana masagi modo yengduna lehawi paiti amadi sothi mazaru gi mayum da hathu athula i yaurari mazaru di mangola da phaksanga ma tharaga phamaglayami mazaru gi manakta ngarang karong hoida saksana badi yaukhiba ata taru yadusu ngasidi ithai thajadana phamaglayami tarui adu tasengna makti phi sabagi langkhara hangbalaktani mahak supak na lakpanati adu butana sanari badi paiti amadi sothena sanglakpaga makhoi ani na famlabuga mapa sanari sakta suda watari saban ningthi sabi sangong kusungam sabi sakta suda watari ngaroi saban gumlabi ningthi jarabi nuzani yaduna mangolgi fak aduda famaglayramadudi sothi amadi paiti yado mitfamu hongba yari paiti ni yenglibana mazaruda sothena yenglibana taroidani ngasida ahanba ubani sothena taruya sibu ngarang mahaksak yenmada tarui yawi kaidu khangjabanati mazaruna o lakti la aidana is magi mataw sa khumsaw su yawra ini tawi basi ola o mangol sida phamula haurakli mazaru gi haunabi ikai ni ikai rui khangdabi dong ngang budo hau tharak lami tarui da munne yangamba sothi ado mama yadu khudak tang singangi mama yadu luk thajeragali mahakti kai bana thongala domda senthok rasir haibu fau khali paike na mahaki mihula do khangna khudang ado tap lona pai aduga mangola da singkhatli thariba phaksang adu da makhoi ni do phamagale sothi adu di mama ga nongkhalakpa ngamkhiri ngangsangang laga do mak laikri mahaki mong matawado taruini yang sabadadi nungaiba amadi hoirami paitina mazaro nangi adu gumlaba dongdongang udu tawgun haibani ai gita wasi khara ikai thiganmani mangoda do maina hainuko ma yaudravadi aishu no khoi side thana lakpatali ngasisi tasingna makti mahak na khoi side sepatali haibani ado aina nampuda puraklibani yari salo nang sara kainu lolo ima pabadi laiti makhoi kai setkiki mazaruna ho ima pabado akhulakpa karongi mayumda harago phongdok uguni haidana ngasi setki kari wakhal no khangdi ngarang saksa haisana bu yawribani aduga ngasi amuk setkre aduga no ibunga tu dia kai setkraba ai khoi gi ibunga dro mamana ba mayang pulugani haidana setkre pundaba koire haidana mahak suna han makhai yumdagi mapalgi ithok tabani paitina tan bu sab sarida ai shu khaleba yum masida kanasu leibu uri haidana adu ngai khoni nangina ta sibu han makhai masak bu udini
ꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗꯒꯤꯔꯅꯤ ꯃꯖꯥꯔꯨꯅ ꯍꯣ ꯃꯥꯅꯤ ꯃꯥꯅꯤ ꯃꯍꯥꯛꯁꯨ ꯅꯈꯣꯏꯒꯤ ꯅꯇꯥꯎ ꯑꯃ ꯂꯩꯔꯤꯕꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯃꯄꯥꯜ ꯀꯌꯥ ꯊꯣꯛꯇꯕꯅꯤ ꯑꯗꯨꯅ ꯈꯪꯗꯕ ꯑꯣꯏꯔꯤꯅꯤ ꯑꯁꯨꯝ ꯇꯧꯅ ꯄꯥꯈꯪ ꯂꯩꯁꯥꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯩ ꯇꯥꯔꯣꯏꯅꯗꯤ ꯅꯣꯟꯊꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯛꯁꯪ ꯉꯥꯡꯉ ꯂꯩꯔꯤꯕ ꯆꯣꯊꯤ ꯑꯗꯨꯗ ꯃꯤꯠꯐꯝ ꯍꯣꯡꯗꯈꯩ ꯌꯦꯡꯖꯔꯤ ꯑꯗꯨꯕꯨ ꯆꯣꯊꯤ ꯑꯗꯨꯗꯤ ꯃꯃꯥꯏ ꯑꯗꯨ ꯁꯨꯡꯅꯧ ꯅꯣꯡꯈꯠꯂꯛꯈꯤꯗ꯭ꯔꯤ ꯃꯔꯛ ꯑꯁꯤꯗ ꯄꯥꯏꯗꯤ ꯑꯗꯨꯁꯨ ꯑꯗꯨꯗꯤ ꯇꯥꯟꯕꯨ ꯆꯞ ꯆꯥꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯑꯁꯤꯁꯨ ꯅꯈꯣꯏꯒꯤ ꯅꯇꯥ ꯑꯁꯤꯒ ꯆꯞ ꯆꯥꯅꯔꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯣꯏꯅꯍꯜꯂꯁꯤ ꯀꯩꯅꯣ ꯈꯪꯅꯍꯜꯂꯁꯤ ꯀꯩꯅꯣ ꯌꯥꯏꯗꯅ ꯃꯖꯥꯔꯨꯁꯨ ꯍꯣꯏ ꯌꯥꯏꯅꯦꯍꯦ ꯑꯩꯁꯨ ꯃꯥꯒꯤ ꯅꯤꯄꯥ ꯑꯃ ꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯅꯤ ꯇꯥꯟꯕꯨ ꯆꯞ ꯆꯥꯔꯤ ꯏꯇꯥ ꯇꯥꯔꯨꯏ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯅꯍꯥꯛ ꯆꯥꯛ ꯃꯌꯥꯝ ꯊꯣꯡ ꯇꯥꯕꯅꯤ ꯃꯥꯒꯤ ꯆꯥꯛ ꯆꯥꯈꯣꯝ ꯑꯗꯣ ꯈꯨꯠꯆꯥꯎ ꯑꯃꯅꯤꯀꯣ ꯉꯔꯥꯡ ꯃꯍꯥꯛꯅꯒ ꯍꯨꯞꯄꯒ ꯂꯩꯔꯝꯕꯗꯣ ꯏꯁ ꯀꯤꯕꯨ ꯀꯤꯖꯩ ꯑꯁꯨꯝꯅ ꯃꯖꯥꯔꯨꯒꯤ ꯇꯥꯟ ꯆꯥꯗꯕ ꯐꯥꯒꯤ ꯑꯗꯣ ꯑꯃꯨꯛꯀ ꯇꯧꯁꯤꯜꯂꯛꯂꯤ ꯍꯟꯗꯛꯇꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯥꯅꯈ꯭ꯔꯤ ꯆꯣꯊꯤ ꯑꯗꯣ ꯅꯣꯟꯊꯔꯒ ꯐꯝꯕ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯊꯥꯛ ꯅꯣꯛꯑꯒ ꯂꯩꯍꯧꯏ ꯄꯥꯏꯗꯤ ꯑꯗꯨꯁꯨ ꯃꯉꯥꯏ ꯇꯥꯔꯨꯏ ꯑꯗꯨꯁꯨ ꯃꯉꯥꯏ ꯑꯗꯣ ꯃꯖꯥꯔꯨ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯃꯁꯤ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯝꯂꯒꯅꯤ ꯅꯪꯁꯨ ꯁꯨꯃꯥꯏꯅ ꯇꯧꯒꯅꯨ ꯍꯥꯏꯕꯁꯤ ꯍꯦꯛꯇꯃꯛ ꯌꯥꯗꯦ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯔꯦꯅꯤ ꯍꯥ ꯆꯠꯂꯦꯀꯣ ꯄꯥꯏꯗꯤ ꯑꯗꯨꯁꯨ ꯃꯇꯥꯎ ꯑꯗꯨ ꯇꯥꯟꯅꯔꯒ ꯆꯠꯈ꯭ꯔꯤ ꯃꯖꯥꯔꯨꯅ ꯏꯇꯥ ꯇꯥꯔꯨꯏ ꯅꯪ ꯌꯥꯗꯤ ꯌꯥꯏꯀꯣ ꯆꯦꯟꯈ꯭ꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯗꯣ ꯌꯥꯝꯅꯗꯤ ꯐꯕ ꯃꯥꯜꯂꯤ ꯑꯁꯤ ꯅꯨꯄꯥꯁꯤ ꯏꯀꯥꯏꯗꯤ ꯌꯥꯝꯅ ꯊꯤꯒꯟꯕ ꯑꯗꯨꯕꯨꯗꯤ ꯅꯪꯒ ꯍꯌꯦꯡ ꯈꯪꯅꯔꯕ ꯀꯥꯟꯗ ꯅꯪꯅ ꯁꯦꯝꯗꯣꯛꯆꯔꯣ ꯇꯥꯔꯨꯏꯅ ꯑꯁ ꯏꯇꯥꯁꯤꯃꯀꯣ ꯅꯪꯁꯨ ꯈꯔ ꯍꯦꯟꯃꯜꯂꯤ ꯅꯪꯒꯤ ꯗꯣꯡꯗꯣꯡ ꯉꯥꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤ ꯑꯩ ꯐꯥꯎꯕ ꯏꯀꯥꯏꯒꯤ ꯇꯧꯏ ꯋꯥꯍꯩ ꯀꯌꯥꯁꯤ ꯍꯥꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯣꯟꯁꯤꯟꯅꯔꯒ ꯅꯣꯛꯏ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯥꯔꯣꯡꯒꯤ ꯃꯌꯨꯝꯗꯅꯤ ꯀꯥꯔꯣꯡꯅ ꯅꯧꯅ ꯈꯨꯜꯂꯥꯛꯄ ꯑꯣꯏꯔꯛꯄꯅꯤꯅ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯄꯥꯏꯊꯧꯅ ꯈꯨꯜꯂꯥꯛꯄ ꯑꯣꯏꯕ ꯃꯇꯝꯗꯨꯗꯒꯤ ꯀꯥꯔꯣꯡꯅ ꯈꯨꯜꯂꯥꯛꯄ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗꯅ ꯃꯤꯌꯥꯝ ꯑꯁꯤꯅ ꯍꯦꯟꯅ ꯌꯥꯅꯤꯡꯕ ꯍꯦꯟꯅ ꯄꯥꯝꯕꯒꯤ ꯁꯛꯇꯝ ꯑꯃꯁꯨ ꯃꯌꯥꯝꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯃꯤ ꯇꯥꯔꯤ ꯑꯍꯜ ꯑꯃꯅ ꯀꯥꯔꯣꯡꯕꯨ ꯌꯦꯡꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯀꯥꯔꯣꯡ ꯑꯩꯈꯣꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯍꯥꯛꯄꯨ ꯊꯥꯖꯩ ꯈꯨꯜ ꯑꯁꯤꯒꯤ ꯃꯀꯣꯛ ꯑꯃ ꯑꯣꯏꯕꯅ ꯅꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯄꯨꯛꯆꯦꯜ ꯇꯦꯡꯅ ꯄꯥꯝꯖꯕꯗꯒꯤ ꯅꯪꯕꯨ ꯈꯨꯜꯂꯥꯛꯄꯒꯤ ꯐꯝ ꯑꯁꯤ ꯁꯤꯟꯅꯕꯅꯤꯀꯣ ꯅꯍꯥꯛ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯅꯍꯥꯛꯅ ꯐꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯐꯝ ꯑꯁꯤ ꯅꯍꯥꯛꯅ ꯄꯥꯏꯒꯗꯕꯅꯤ ꯅꯍꯥꯛꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯕꯅꯤꯀꯣ ꯀꯥꯔꯣꯡ ꯑꯗꯨꯗꯤ ꯈꯨꯝꯗꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯃꯗꯤ ꯇꯧꯏ ꯑꯗꯨꯒ ꯏꯄꯨ ꯍꯣꯏ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯕꯁꯤ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯐꯣꯡꯗꯣꯛꯆꯍꯧꯒꯦ ꯑꯩꯈꯣꯏꯒꯤ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯍꯦꯟꯅ ꯈꯟꯕꯤꯔꯕ ꯋꯥꯅꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯤꯒ ꯂꯥꯏꯒ ꯁꯝꯅꯔꯤꯉꯩ ꯃꯇꯝꯗ ꯂꯥꯏꯐꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯂꯤꯕꯅꯤꯗꯣ ꯑꯗꯨꯕꯨ ꯅꯁꯨ ꯑꯩꯍꯥꯛꯇꯤ ꯃꯗꯨꯕꯨ ꯁꯥꯊꯦꯡꯅꯕ ꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏꯗꯨꯗꯤ ꯏꯁꯥꯗ ꯆꯦꯟꯖꯔꯤ ꯆꯨꯝꯅꯇꯪꯒꯤ ꯑꯩꯅ ꯂꯥꯏꯔꯤꯛ ꯀꯌꯥ ꯄꯥꯔꯨꯕꯒꯤ ꯃꯇꯨꯡ ꯏꯟ ꯑꯃꯥꯏꯕꯒꯤ ꯁꯤꯜ ꯑꯁꯤ ꯈꯔ ꯄꯥꯡꯕ ꯉꯝꯖꯕꯅꯤꯗꯣ